North Korea amadi South Korea country ani asi Korea masen oijarabasu amana amabu tamthina yeknabagum khanariba country anini adubu 9 February 2018 numida sida North Korea gi capital Pyongyang dagi pairakhiba private jet asi South Korea da landing tormi private jet asida North Korea gi royal passenger ama tonglaklibani misak adudi atai kana sunate North Korea da 70 years hena palakliba Kim dynasty gi most powerful woman ama oiriba Kim Yo Jong hairiba nupi asini mahaki wahai amana Kim Jong Un ga America ga lainariba mari asi fawba thadatpa ngamlibani masidagi hendoktuna North Korea gi missile fawba sijanaba ngambagi power lady masigi example haibabu 2020 da nupi asigi order matung inna North Korea amadi South Korea ani gi border da saba inter Korean liaison office asi missile kapsin duna thugai khiba aduni Pitribi gi leader kaya ga pangthokpa meeting kaya amada nupi asi Kim Jong Un ga matam chupada loina dunata chatpa choidana thingnagani aduga North Korea asida Kim Jong Un gi mahut sinduna meeting natragana program attend tawba ngamba misak hairagadi nupi asini masigi khudam haibabu 2018 da pangthokhiba South Korea Winter Olympic aduda uwa phangkhiba aduni masida aikoina khangningliba asi nupi asi kanano amadi mahaka Kim Jong Un ga kari mari lainaribano haiba asini Marup mayam North Korea gi Sathiba tamthiba amadi micham prajasingda otpa neibagi wari kaya ama aikhoina tare amadi ure adubu ngasigi video asidi miyoi ayambana khangnadaba North Korea gi Kim Jong Un gi hek mathangda super power pairiba nupi ama khaki maramda semjaba video ni marup mayambu DAshil 2.0 gi anoba video asida taramna oksari 13 February 2017 numida sida Malaysia gi Kuala Lumpur International Airport ta mysterious passenger makhak entry tawroklami mahaki flight tamna lakpa lambi asida tungdagi nupi ani khakna nupa asigi mamaida rumal ama namsin duna thamki aduga minute ani ahum gi matungda nupa asi sikhi siriba nupa asigi mamingna Kim Jong nam kowi nupa asi icham chamba misak nate mahak North Korea gi supreme leader Kim Jong Un gi mayambani Logi matung inadi North Korea gi supreme leader asi mahakna oifam thokpani adubu masigi tayonabada mahak sibagi chaitheng oina phangki mahaki assassination asigi biggest mastermind asi Kim Yo Jong hairiba nupi asini North Korea gi most powerful woman asi 2018 gi photo asida America gi vice president Mike Pence amadi Japanese prime minister Shinzo Abe ga loinana uba phangi masida mahak peace gesture oina South Korea gi 2018 Winter Olympic asida Kim Jong Un gi mahut sinduna Olympic ceremony asibu saruk yaba lakhibani nupi asi khak natana North Korea gi 70 years helaba history asida Kim dynasty gi any supreme leader amatana South Korea asida khongda dribani 1974 dagi 2011 fawba North Korea gi supreme leader oiramkhiba Kim Jong Il asi 17 December 2011 da heart attack tawduna laikhidaba adugi funeral aduda miyoi ani khak yamna toina ukhi makhoi ani gi manungda amadi Kim Jong Un ni mahak Kim Jong Il gi ahum suba machani aduga atopa ama asina Kim Yo Jong hairiba nupi asini nupi asi atai kana sunate Kim Jong Il gi machanupi aduga Kim Jong Un gi na machanupi ni 2011 gi matam asida mayam gi wakhalda fauna kibo wahang ama hairagadi makhoi ani asi gi manungda kanana North Korea gi supreme leader ohewgani haiba asini Kim family gi oina rule ama khak lei makhoi gi family member asi dagi leader oirakliba misak aduna North Korea asibu rule toba khak natana makhoi gi family member sing asigi future su decide tawgani supreme leader aduna bu pamlabadi makhoi gi family member asi dagi ama hekta powerful position piba yai aduga supreme leader aduna pamdrabadi makhoi gi family member fawba hatokpa ngami Kim Jong Un na supreme leader oiraba matungda mahaki uncle Jang Song Thaikpu 12 December 2013 da execute tawki hatokhi aduga nakal amaromdana Kim Yo Jong asi North Korean regime da power leibata natana makhoi gi mayamba Kim Jong Un gi design making asi dasu control leiribani maramdi Kim Jong Un gi khwaidagi naknaba miyoi asi mahaki machan nupi Kim Yo Jong asini Kim Jong Un gi almost every meeting khudingda
natragana official trip khudingi mahaki machanupi asiga loinaduna chatli. Kim family asina North Korea asibu rule hek toropa numit adudagi North Korea asida leiriba miyoising asigi angakpa law kaya ama chalaiduna lakli. Aduga Kim dynasty gi ngasi fawbodo oikiba supreme leader sing asi nupa ngaktani. Aduga Kim Jong Un gi mapa Kim Jong Il su nupi da power sinabagi thabak amata torom khidaba misakni. Adubu Kim Jong Un na hek power pairakhiba numit adudagi Korean leadership asida achoba ahongba kaya ama lakhi. Kim Jong Un na ihan hanba oina North Korea gi nupi amabu foreign minister ohenki. Kim Jong Un na supreme leader hek oikhibaga mahaki machan nupi Kim Yo Jong bu promote tawbo oina October 2014 nasida propaganda amadi agitation department gi deputy director ohenki. Masida Kim Yo Jong gi mathau asi government power asi sizinaduna media gi matengdagi North Korea gi micham praja sing asibu brainwash tawthokhanba aduga makhoi gi thamoida Kim family gi ideology ama semgatpa asini. Kim Jong Un amadi Kim Yo Jong ani gi close relation asina Kim Jong Un bu amuka hena powerful ohelibani. Maram asina Kim Jong Un gi every official trip natragana meeting khudingda Kim Yo Jong asisu yauribani. Mayam gi wakhaldasu wahang asi soidena hangbiramgani madudi North Korea gi 70 years muki history asida Kim family khaktana karigi supreme leader oidibano haiba asi. Masida Kim family gi yamna unique amadi smart oiba strategy amakhak leidi masinani. North Korea gi 70 years muki history asida country asigi situation asi kamdauribagi. Country asi hek form tawrakpadagi country asigi resource pumba country asigi military amadi nuclear weapons habada loinamak thadaduna laklibani. Aduga country kaya amanasu North Korea asida sanction tawkhiba asina North Korea gi economy asi kham thengna down oiribani. North Korea asida leiriba micham praja ayambana nongmagi chara nama fawba wana chanari. Mafam kaya amadana chaba phangdraduna siba mihoi kaya amasu yauribani. Phibam asi yaura fawbada sahi 70 henba asi family ama khaktana rule tawduna lakliba asini. Kim family gi unique strategy asi Pitribi gi miyamda ihan hana Sung Yun Lee koba misak asina khanghalakibani. Mahakna June 2023 da The Sister North Korea's Kim Yo Jong The Most Dangerous Woman in the World koba lairik ama publish torokhi. Aduga lairik asisu Pitribi sinba thungna yonki. Sung Yun Lee gi matung inadi Kim family asina atopa country world sing asiga engage tawnabagi step ahum khak leidi hairi. Ahanba step asina threaten tawba kihanba aduga ani suba step asina suddenly peace talk tawba santi gi wari saba aduga ahum suba asina makhoi gi peace talk asibu thugairaga amuk hanna step asi repeat tawduna makoktagi hauba asini. Makhoi gi step sing asi example dagi oina gyan tana khangminasi. Kim dynasty gi top hairagadi North Korea asibu atopa country sing asidagi pura isolated tawduna thamba asini. Aduga makhoi ga yumthang nariba South Korea asibu itattatana missile bomb military action tawduna threatening tawribani. 1970 gi matamdasu country ani asigi tension asi boiling point yore haiba yarurabani. Adubu suddenly khanghaudana matamadugi North Korea gi supreme leader Kim Jong Il na peace talk tawnaba wari hawraklami. Mahakna 1972 da America gi reporter amadi expert sing North Korea da invite tawduna korami. Aduga Kim Jong Il na South Korea gi president fawba unarami. Masina South Korea gi media amadi world media sing asina appreciate tawki. Masida South Korea khaknatana Pitribi gi mafam khudingda North Korea gi dictator Kim Jong Il asi yamna phatludaba misakti nate haina khanakhi. Masigi positive view asina North Korea da kanaba kaya ama fangki. South Korea amadi America dagisu edge amadi sanction kaya amasu fangba ngamki. Adubu matam kharagi matungda Kim dynasty asina makhoi gi third step adu chalaiba horakhi. Aduga matam kharagi matungda South Korea da abukhana threatening tawduna kihan khanganba hokhi. North Korea amadi atopa country singa leramba relationship pumba thadatkhi. Masigi pattern asi North Korea gi supreme leader loinamakna follow tawi.
ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯦꯇꯔꯟ ꯑꯁꯤ Kim Jong Unꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯁꯇꯁꯨ ꯎꯕ ꯐꯪꯏ꯫ Kim Jong Unna Supreme Leader ꯑꯣꯏꯔꯕ ꯃꯇꯨꯡꯗ South Korea ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯗ ꯊ꯭ꯔꯤꯇꯅꯤꯡ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯗꯤꯚꯦꯂꯞ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯖ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ 2018ꯒꯤ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯨꯗ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ 70 ꯏꯌꯔꯁ ꯃꯨꯛꯀꯤ ꯍꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ Kim Jong Unꯒꯤ ꯃꯆꯜꯅꯨꯄꯤ Kim Yo Jong ꯑꯁꯤ 2018ꯒꯤ South Korea Winter Olympic ꯑꯁꯤꯗ Kim Jong Unꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯦꯇꯦꯟ ꯇꯧꯕ ꯂꯥꯛꯈꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ South Koreaꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ Moon Jae-inꯒꯁꯨ ꯊꯦꯡꯅꯈꯤ꯫ Kim ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯁꯗꯟꯂꯤ ꯄꯤꯁ ꯇꯣꯛ ꯇꯧꯔꯛꯄ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯥꯁꯇꯔꯃꯥꯏꯟꯗ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯅꯤ꯫ Kim Yo Jongꯅ South Koreaꯗ ꯍꯦꯛ ꯊꯨꯡꯈꯤꯕꯒ South Korea ꯄꯨꯝꯕ Kim Yo Jongꯒꯤ ꯋꯥꯔꯤ ꯇꯅ ꯁꯤꯟꯕ ꯊꯨꯡꯈꯤ꯫ South Koreaꯗ Kim Yo Jongꯕꯨ ꯄ꯭ꯔꯤꯟꯁꯦꯁꯀꯨꯝꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯈꯤ꯫ ꯍꯣꯜ ꯃꯦꯗꯤꯌꯥ ꯄꯨꯝꯕ Kim Yo Jongꯗ ꯌꯣꯝꯁꯤꯟꯈꯤ꯫ ꯃꯁꯤꯅ South Koreaꯗ Kim Yo Jongꯒꯤ ꯄꯣꯖꯤꯇꯤꯚ ꯚ꯭ꯌꯨ ꯀꯌꯥ ꯑꯃ ꯐꯪꯈꯤ꯫ ꯑꯗꯨꯕꯨ 2019ꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ Kim Yo Jongꯅ ꯃꯕꯨꯡ Kim Jong Unꯒ ꯄꯨꯜꯂꯒ ꯃꯈꯣꯏꯒꯤ ꯊꯔꯗ ꯁ꯭ꯇꯦꯞ ꯑꯗꯨ ꯆꯂꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ South Koreaꯗ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯒꯨꯝ ꯇ꯭ꯔꯤꯠ ꯇꯧꯕꯤꯈꯤꯕ Kim Yo Jong ꯑꯁꯤꯅ South Koreaꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯏꯟꯐ꯭ꯂꯦꯃꯦꯇꯣꯔꯤ ꯁ꯭ꯄꯤꯆ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ South Koreaꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯕꯨ ꯕꯥꯔꯀꯤꯡ ꯐ꯭ꯔꯥꯏꯇꯟ ꯗꯣꯒ ꯐꯥꯎꯕ ꯍꯥꯏꯕꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯕꯣꯔꯗꯔꯗ ꯁꯥꯕ ꯏꯟꯇꯔ ꯀꯣꯔꯤꯌꯟ ꯂꯤꯌꯥꯁꯣꯟ ꯑꯣꯐꯤꯁ ꯑꯁꯤ Kim Yo Jongꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ Kim ꯗꯥꯏꯅꯦꯁꯇꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯌꯨꯅꯤꯛ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯕꯨ ꯑꯄꯪꯕ ꯁꯤꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯔꯨꯞ ꯃꯌꯥꯝꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫